Democratic Students Alliance of Manipur Desam ge KUMJA Lisingani Subna Kunmari dagi KUMJA Lisingani Subna Kuntaruk PHAOBAGI OINA NOUNA PUGADA THOUMEE ngasi WASHAK LOUKHRE Manipur da Quality Education Puraknaba Desam na Changshinnduna LAKPA Khongjang Henna Kanna Changshinnaba Hotnagani HAINA ngasi NOUNA WASHAK LOUKHRABA MAHESIROI Loop ASIGI President MAYENGBAM SOMORJIT na PHONGDORAKLI Tha asigi ahum amadi marida Desam ge 12 suba General Conference pangthoktuna MAHESIROI Loop ASIGI NOUNA PUGADA miyoi sing khankraba matung WASHAK lobagi thoram ado ngasi ultra sanglen sanako nungda pangthokhibane NOUNA Loop ASIGI President ke Puraknaba MAYENGBAM SOMORJIT na paumi singda hai Desam na hek horakpadagi Manipur da Quality Education lehenaba makal makha kaya gi Khongjang kaya Changshinnduna lakli Loop ASIGI President OINA mahakna angamba hotnaduna Manipur da Quality Education Puraknaba Hotnagani Hauzik thokliba thokaningdaba thodok sing asige warushin Puraknaba hotnabada aikoina mayok nariba singnaba sing asi karino haiba adu mayam hopna khangminaba changi loinana singnaba sing adu lauthokhinaba miyam punna Khongjang Changshinnaba mathautai haina mahakna makhata ki tasingna education gi wahan thokku mayek sengna khangba adugumba mahigi kanglolama Puraknaba hotnabada henna koi kanchinna koi Changshinnanabagi pandam ama thamjari leibak asida koi thoningdaba thodok wathok mayam ama koi thokli masigi horakpham amadi masigi chapchaba pakhum pi haibasi aikoi miyam hupna changshinba amadi karino aikoi gi mangda taraga leiba singnaba sing haibase miyam hupna khangminaraba matamda ta oigedabani aduna asigumba aikoi gi mangda taraga leiba singnaba sing asibu miyam hupna khangminaba amasigi masigi chapchaba response ama pi haibasi aikoi khudimaki Thaudang lei masidasu desamna koi MAHESIROI Loop amoina miyamga loinana koi changshinnanabagi koi henba khongjing koi kya changshin Nakalamromda aikhogi paumina hangba wahangi paukhum piraduna Mayengbam Somorjit na hai hauzik thokliba irang asiga mari leinana Churachandpur amadi Kangpokpi school kaya CBSE da affiliate tawrambada chenaba official ahum ase yauna makoida pressure pirakhiba singi mathaktasu logi oiba chapchaba action lokhatkadabani haina mahakna makhata ke Masidi am chumdaba thogong amanena khalle aduga ojiki senariba government ki kano official ahum adu sumai masana yasana confess tawkre education dasu asagi mase tana na bhona bagi thong se sidi amna laibak thibani aduna disamgi makai dagi sugumba masida senariba asagi pressure dagi tawdana akoi senariba official ahum du gatana natana asagi official ahum duda pressure tawriba madugi MLA singdo madusu chapchaba logi koi chairak pibam thui haidana damaina thamjake